pass payo, boarding pass khule payo. Boarding pass lo, sikakta. Boarding pass sikakta payo ma. Cha Sulaiman salam tawga. Assalamualaikum. Assalamualaikum isin no mayam handak hijri gi sahi lising am samri ni futaruk 2025 Manipur dagi maraibak khara meyoi 491 hals chatkhre nakan amarom da hals ti chatningba paisa leitaba document su da maru oina passport leitaba na maram oiraga hals chatpa phangdaba kaya amasu yoribani mamang gi sahi gi august ki tarik taraga humdoi dagi september gi tarik 13 phawda online da form submission tawra matung da hals committee of india step by step loina formality lora matung da hals chatkhibani Manipur dagi maru iba meyoi sing wai antas khan advocate Ravi Nasir Khan Myamno Oza Imam Haina Khangnaba Amadi Asafuddin Fazur Rahim Amadi Alauddin Morubi Zamzam Foundation gi chairman Makoina Manipur dagi hals chatkhiba meyoi sing adubu Impal airport dagi Kolkata phawba thinba chatkhi amadi Kolkata da leiba house ta samin thakminaba amadi pukmen pangmenaba amadi dua tobiraknabagi damakta darkhas tawki ningsing bayai hokhiba sahi 2019 amadi 2020 1920 amadi 2021 da hals chatningba kaya amasu corona na maram oiraga hals chatpa phangkhide leikhidabasu yawkhre makhoi sing adubu Allah na jannata thabisano online the form submission tawba paisa piba training yawba vaccination kapam di flight tunga numit ni fungwane hals chatlo halakba sikhatanate Manipur state hals committee na problem kya face story amadi masi long process ni makhoi dasu kari awaba mayoknari amadi hals chatkadaba meyoi sing hanbe steps si hals chatningwa sing online the form submission tawbasini form submission tawba document incomplete oiba details lanna mention lakpa amadi photo passport upload torakpada face in 60% oidaba oiraktabana maram oiraga application verification tawbada delay to hanba sisu asoba problem angkhok ore mathang sahida chatningba meyoi singna piriba guidelines sing adu follow tobiu natraga Manipur state hals committee gi office ta laklaga apply tobina Manipur state hals committee gi maikeidagi request tawrakle hals chatningba singi awareness program selection lottery na chingbasu makha mathang tawki mati installment first installment second installment taraknaba process su yo nai haina di haina tawai haina hals chatya di nei tipo tawta mo ko thajai bani ana ko bi sti layer or sugar layer hayo ni ko wang ne ko kana ko mama wang ya ke adu rekati akoi ni kian ta ko biraka ne ma adu sing bi ko adu na kali to ya ko da ai lo falana haji ji ma adu narak pa yai na kai mai bunje su darkar le pa yai ko ma na assessment to raga asmi ki india na su kolkata embarkation point su haudi su ko ko na ne ba adu rekati ke ko na ne ko ka ko sa su ka na to ko ta han ko ne One power is your government. How do you cover it? Like that, I think India is in a row. I think India is in a row. We don't book a poem more. I think money is going to have help back to me. We can get it in the market. I do the order of the only line of the water. I do the Maluma that they are saying, I take it. I'm going to say it. And I'm going to go. Manipur dagi hals chatnabagi dongta khalaknaba meyoi sing bu April gi tarik 13 2025 the family welfare department Impal da vaccination kapthoke masi jamna maru seasonal influenza natraga to anaba sing dagi ngakthoknabagi damakta amadi fitness certificate phangnabagi damakta masi jamna maru one day training program ama May gi tarik 2025 ta darlo marcus ta husky damakta khalaknaba meyoi sing training peak masi jamna maru halaska kam sing amadi step by step tawgadaba sing adu mapung phan masi training piri Manipur State Hals Committee gi staff sing Kolkata da Manipur dagi chatkhiba meyoi sing adu receive tawnabagi damakta yamna khorang ngairi amadi document passport amadi atopa leiriba sigi document sing asi distribute tawnabagi damakta hing tumdana yam wana Manipur State Hals Committee gi staff sing na hotnake aduga Manipur State Hals Committee gi maikeidagi 2026 ta hals chatkidaba meyoi sing da message am pirakli yam ganno hotnoba document loisal hoba amadi khangdaba yaw taragadi Manipur State Hals Committee gi office ta laklaga khangdaba sing ado khangnaba hotnabiba training yobiba vaccination soidana kapiba amadi local law amadi cultural norms in India ta Saudi Arabia ani makta innaba amadi airlines ki
ꯔꯨꯜꯁꯤꯡ ꯐꯣꯂꯣ ꯇꯧꯅꯕ ꯄꯨꯅꯣ ꯍꯥꯏꯕ ꯄꯣꯠ ꯄꯨꯗꯅꯕ ꯑꯃꯗꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯒꯤ ꯍꯛ ꯑꯣꯏꯕ ꯅꯍꯥ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯔꯒ ꯂꯥꯛꯄꯤꯅꯕ ꯃꯁꯤꯅꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯥꯎꯍꯜꯂꯤ ꯍꯥꯏ ꯑꯃꯗꯤ ꯐꯤꯠꯅꯦꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯐꯤꯠ ꯑꯣꯏꯗꯕ ꯃꯤꯗ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤꯒꯤ ꯄ꯭ꯔꯦꯁꯔ ꯀꯝꯃꯨꯅꯤꯇꯤꯒꯤ ꯄ꯭ꯔꯦꯁꯔ ꯇꯨꯡꯏꯜꯂꯒ ꯄꯤꯁꯟꯕꯁꯤꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ ꯃꯁꯤ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯖ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯂꯤ ꯑꯃꯗꯤ ꯍꯟꯗꯛ 2025ꯇ ꯃꯤ 491 ꯃꯅꯤꯄꯨꯔꯗꯒꯤ ꯍꯖ ꯆꯠꯈꯤꯕ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯃꯗꯤ ꯔꯁꯨꯜꯒꯤ ꯇꯥꯔꯤꯀꯥꯗ ꯃꯄꯨꯡ ꯐꯥꯅ ꯏꯜꯂꯒ ꯑꯜꯂꯥꯍꯅ ꯃꯄꯨ ꯃꯍꯥꯛꯅ ꯀꯨꯕꯨꯜ ꯇꯧꯕꯤꯁꯅꯨ ꯍꯥꯏꯅ ꯗꯨआ ꯑꯁꯤ ꯇꯧꯖꯔꯤ